Manipur Top Channel dagi video amta update tawjage ngasi nungtul phong basi phone January gi tang tara mapanda total shutdown haukiba January gi tara nithugi numidang pung taret khare helakpa adu waida Khurai Lamlong Bazar dagi meter sahum rom laptakna Tinchit Road ta Kongpal Ningthobung Laikai dagi Laisram Rajen sahi yankhai ga mari apokpa laikhidraba Laisram Munalna cycle thauringeda sakhangdaba car angangba amana thomlambadagi laikatnaraba matung January gi tara humdu ja laikhidaba asiga mari lainana thaudo asida senariba car angangba amadi miyoi adugi langla langjin government ki maikai digi January 10 phawbagi manungda puthoktrabadi mathangi numit January 10 ga mathoi gi Ayuk pung taruk tagi numidang wairam pung taruk fawba Khurai AC da total shutdown gi khongjang changsingani haina thaudo asiga mari lainana CM kiba JAC gi serol amana phongdorakli masida maikai asomda lairiba maira paibi club organization amadi student organization singna mateng pangbina basu JAC na appeal tarokli haina pausna makatana phongdorakli aduga mayamda su kari mo lebibige do phonglok pirau thank you